आकाशवाणी इम्फाल माइबम दिजमनी पाउ पाजरी अहनबदा मरोइबा पाउ प्रधानमंत्री नरेंद्र मोदी थौबाल डिस्ट्रिक्ट हॉस्पिटल लुपा कोटी 13 संगना सागदबा क्रिटिकल केयर ब्लॉक ngasi वीडियो कॉन्फ्रेंसिंग की खुथांगदा उरेब उयुंग तमख्रे मुख्यमंत्री नोंगथोम बिरेन हाइरी राज्यसिदा हौजिक थोलिबे रांगसी सही निफुरोंगी ममांगदा सेक्सुअल थौरांग लौखलमलबदी थोलमदबसु याई मणिपुर की विधानसभा केंद्र हुंफुमा की ड्राफ्ट इलेक्टोरल रोल ngasi फोंख्रे पुनः वोटर लाभ कुन लिसिंग कुथ्रा मरी सातरुक हुंफु सुरे मणिपुर स्टेट कमीशन फॉर वुमेन की चेयरपर्सन थुमलित तेनिंगफम मोनसांग हाइरी इमुंग अमदी फुरुप खुदिंगमक साखोलनब होनबदा नुपी सिंगदे हेन शक्ति पीबा तंगाई फते अमसोंग लेबाग असगी सरकार की विभाग सिंगदा नौना थबक खलब नहा लिसिंग यांखै माथोई हेनबदा प्रधानमंत्री नरेंद्र मोदी ngasi अपॉइंटमेंट लेटर यंथोख्रे प्रधानमंत्री नरेंद्र मोदी थौबाल डिस्ट्रिक्ट हॉस्पिटल लुपा कोटी 13 संगना सागदबा क्रिटिकल केयर ब्लॉक ngasi वीडियो कॉन्फ्रेंसिंग की खुथांगदा उरेब उयुंग तमख्रे प्रधानमंत्री नरेंद्र मोदी ngasi नई दिल्ली की ऑल इंडिया इंस्टीट्यूट ऑफ आयुर्वेदा द पांथोकपा मापन सुबा आयुर्वेदा की निमित अमसुंग धनबांतरी जयंती थोरमदा प्रधानमंत्री आयुष्मान भारत इंफ्रास्ट्रक्चर मिशन की मखादा लुपा कोटी लिसिंग 12 चनीपान यांखै संगना पाइकदबा हक्सेल का मरी लेनबा तोंगान तोंगानबा प्रोजेक्ट सिंग संगाखी खरगिना उरेब उयुंग तमखी मसिगी मनुंगसना थौबाल डिस्ट्रिक्ट हॉस्पिटल की नौना सागदबा क्रिटिकल केयर ब्लॉक याउखी अमरोमदा पीएम अभिम की मखादा पाइकदबा तोंगान तोंगानबा हेल्थ केयर प्रोजेक्ट सिंग खरना संगाबा मदी खरना उरेब उयुंग तमकी थोरमदु मणिपुर सरकार की डायरेक्टरेट ऑफ हेल्थ सर्विसेस मणिपुर अमसुंग स्टेट हेल्थ सोसाइटी ने पुनः सिंधुना थौबाल डिस्ट्रिक्ट हॉस्पिटल दा पांथोखी थोरमदुदा वा ngangbada मुख्यमंत्री नोंगथोम बिरेन हाई राज्यसिदा हौजिक थोलिबे रांगसी सही निफुरोंगी ममांगदा सेक्सुअल थौरांग लौखलमलबदी थोलमदबसु याई मुख्यमंत्री हाई राज्यसिदा लम लैब योनबगी थबकसिंग हौजिकती कैबिनेट सब कमिटी की अयाब याउद्रबदी याहंद्रे लम लैगदोरिबा मियोय अदु इंग 1994 की ममांगदगी लेरकलबा मियोय ओइबरा हाइबन सिंगबा अकुपा वारोल सिंग निंगथीना खंगदोकलबा मतुंगदा लम लैब योनबगी अयाब पीरे सरकार पाइखलिबा थौरांग असि येलो मिसिंग अमदी तुंगी मिरोल कन्नबनी मांगना हाई ngasiगी मिरोल कलहौदना तुंगी मिरोल कन्बा ngamloi मतम मतमगी याना यानबा थबुक तौरमबा मदी राजनीति की खुदोंग साबा अदु कक गेंगलका थबुक तौरमबना ngasiगी अवाबसी मायोगनरिबनी श्री बिरेन हाई राज्यसिदा लैरिबा सरकार मस खंगलबा ट्राइब सिंग येलो मी ngakतनी मसी नतबा मपानदगी संगसिलप खुदिंगमक लमदम सिगी मियोइनी हायु हाइबदी सरकार ने याबा ngamloi सरकार असिना मियाम की मिसई कया खांगदुना लेरिबसी तुंगी मिरोल कनबगीदमक्तनी सरकार असिना लेरिबा कांगलुप फुरुपसिंग अमतगी मायोक्ता थबक तौखिबा लेते ngasi miron kalam dragati tu miron kalam awang bio sida uribo hoje mama ngai gido drug addict me am hoje uram noroi ngasi ki narol ngasi ki miron kanna ba jamkane waron drugs se ko na hodo kre kanam ta ke ko yeng na ba yaw ke ko leminary ko ching tam puna ma ko amata but ai ko igna ngasi government na lawrei ba step inner line permit ki matungda missing yam jada ba naga so dongai maitei so dongai khadau so dongai paike so dongai bi missing yam de hana lei ba ko original se adu missing yam jada ba se kanna na ba atopa da ki sanga ga pangta ta ba ya ba pangai de lei ba ya ba to hun gum si hai ba ka ki 61 da base ya wo ga to khantok pa ai na to buni aduna hana lei ba jati amata ki mayo ta government na tham to ba leite to guda ba su leite मुख्यमंत्री मखातान हाई हौजिक पालिबा सरकार असिना मियाम की हक्सेल फगरनब होनबदा अहेनब मियंग थमली सिंगी ओइना सुरसानपुर जिला दा मेडिकल कॉलेज अमा लिंखरखिबा लेरे जिला खुदिंगमकी मेडिकल कॉलेज लिंखरबा ngamdrabasu मरम साबा मफम सिंगदा मेडिकल कॉलेज लिंखनबा सरकार होनरी थौबाल डिस्ट्रिक्ट हॉस्पिटल असि मेडिकल कॉलेज उनखनब होनबदा अहेनब मियंग थमगनी मांगना हाई लेबाग असि सही हुमुद्रा की मथक्ता लेरबा अहल सिंगसु हक्सेल की भारत आयुष्मान कार्ड पीनबा प्रधानमंत्री नरेंद्र मोदी ने ममांगदा लाउथोकिबा लेख्रे राज्य असिदसु खुदोंग साबासी अथुब मतमदे पीनब होनरी ngasi ke thormaduda हक्सेल मंत्री डॉक्टर सापम रंजन वर्क्स मंत्री गोविंदास कोथौसम सोशल वेलफेयर मंत्री हाइखाम दिंगो एमएलए सिंह ऑफिशियल सिंह सरुयाखी मणिपुर की विधानसभा केंद्र हुंफुमा की ड्राफ्ट इलेक्टोरल रोल ngasi फोंख्रे पुनः वोटर लाख कुन लिसिंग कुथ्रा मरी 7 हुंफु सुरे
Chief Electoral Officer Pradeep Kumar Jha na ngasi thokpa cherol amathai ngasi phongkiba draft electoral roll asi yangningba amadi semdokningba voter sing amadi rajniti dol singi mute singna mari leneba electoral registration officer singi office ta laktuni yanglaba yagani anuba electoral roll asigi matung ina raja sigi apunba voter masing lakul lising kutra mari satru humpu sure mamangda phongkiba final electoral roll gi voter masing dagi handaki asida voter lising nipan sumna kuntra taret hengatle Zerula tuna makatan hai matang saigi January amada qualifying date warga special summary revision ngasi digi hore ngasi digi parga matang thagi kunipan phobgi manungda miyamna electoral roll asigi matang da wakalak bayagani matang thagi mapan tara kulum doe musung kunmari da special campaign pangthokani matam asigi manungda miyamna makhoi gi maming voter list ta hapa lauthokpa ming samdok samjin tobuni sing bayagani ngasi gi draft electoral roll phomgi thoramaduda Aikoi voter salasi haibu wakalonda special summary revision lising ani kun mangagi sweep campaign ama CEO Manipur Pradeep Kumar Jha hautoki naha oriba singda voter salhanabagi pausel puba mobile ban singsu CEO na lamphel patalaiba CEO gi office tagi lamthaki paugi marak thanna atenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba pawasi Akas Bani Imphal dagini Manipur State Commission for Women gi chairperson Thumlit Teningpham Monsang hairi imung amadi phurup khudingmak sakholana bohona bada nupi singde hena sakti pi batangai phate Manipur State Commission for Women na National Commission for Women gi minyang makhada Empowering Women Combating Substance Abuse in Manipur haiba wakalon gi makhada ngasi DM College of Teachers Education gi Jubilee Hall da pangtokba tongmagi oiba seminar amada wa ngangbada Srimati Teningpham hai nupi sing asi imung khudingmaki yanglen saru oiribani amadi makhoina khunai asida asobo thodang lauri khunai asidagi nisa maru phangna mangan khina bohona bada commission asigisu asobo thodang lei yu thakpa amadi drug lana sijinaba asi miyamna thengnariba asobo samasya amani magna hai khunai asi kananaba na singbu drug tagi lapthok hanna bohona bada aikhoi khudingmangna asobo thodang lopham thoi Juvenile Justice Act lising ni tara manga Pokso Act lising ni tara ni thoy amasung Prohibition of Child Marriage Act lising ni taruki matangda miyam da ningthini khangan bagi thormama ngasi none jilagi NG Memorial Hall da pangthokre thormadu da none jilagi deputy commissioner Dr. Chandra Arozu nungbagi SDPO Sheikh Muhammad Hussein none jilagi Child Protection Unit ki Protection Officer Panmai Kakhurana Singba miyoi kya saru yakhi lolena akhang ai kya na wa ngangki Water Resources Mantri Awangbo Newmai na hayang pangthokadoriba liangmai phurupki sagangi kumai gamari lena yaipa pausel pirakli magi pausel da Sri Awangbo na hai kumai asi liangmai phurupki khwaidigi sawba masung maroiba kumai amani kumai asina raija sida hena nunga yaipa bamadi santi purakpa oirasanu hairi Raija ki Directorate of Fisheries na senduna ningol sakobaga mari lenuna Raija thaki Fish Fair Competition lising ani kun mari matang thagi anida Imphal East Jilla gi hapta kangjai bungda pangthok lagani athoi hen tana basida khwaidagi nga sang yamna puthokpa ngamida ahanba mana oina lupa lakh ama ani subada lupa lising humbudra ahum subada lupa lising yankai pigani hairi CRPF Group Center Langjing ni senduna Sardar Vallabhbhai Patel gi mapok numi puning singduna Rashtriya Ekta Divas National Unity Day ki thorom ngasi pangthokre thormaduga mari lenuna CRPF Manipur amasung Nagaland sector gi IGP Dr. Bipul Kumar na apunbagi wasak lauki thormaduda wangang mata Sri Bipul nai apunba Bharat ama samgana bohna bada asobo thodang laukiba Sardar Vallabhbhai Patel puning singduna numit asi pangthokpani thormaduga mari lenuna Run for Unity gi lamjela masu pangthokhi Imphal West Jilla gi Haureibi Mayai Lekai degi Lukhrabi Mama Masa Lekidibigi Thodogadu Magistrate Inquiry Tawdun Thekalagani Hiramasigi Matang de Imphal West District Magistrate ngasi Cherola Mathokre
Imphal ki GP Women's College da ngarang bom ma thamjilamba bo yaring de bo phongdok tur ngasi college asiki oza amadi mairoi singna college asiki gate mamang da wakal mi phum satakre khongjang tu da mairoi singda aki akhang pi ba yaring de mairoi singbu free zone ohelu haiba play kana singba paiduna kholau kaya laukhi Rise asigi hauji oriba santi raksagi phibam gi yenglaga lakatori ba diwali kumai ga mari lenina Tamenglong zila da miyamna bombula thabada ating batham khre masigi matang da Tamenglong district magistrate Dr. L Angsim Dangswana ngasi serol mathok khre Irengbam Saurel Memorial Trust na sinduna Manipur gi apun basaktam ngakpada yellow missing na lokoda bathodang haiba hira masigi matang da tha asigi kunda pangtokhiba rasana iba sangdam nabagi phol ngasi lauthok khre Athoi hentana baduda category A gi oina Don Bosco Higher Secondary School gi mahiroi Mahananda Ningombam category B gi oina Manipur University gi mahiroi Yumnam Leishembana makokta khre All Manipur Contractor Association Forum na makhoi gi pandura lediba bill sing lakadori baningol sako bamang da thadok pina batabi torogli cherola mata forum asin hai PWD gi makhada rise asigi lambi thongamadi sako thorangi thabak kaya da contractor sing na asobo thudang loduna lagli haujik tholibe irang asida contractor sing da sauna awaba mayok nari Akas Bani Imphal degi pau tabiri Leibag asigi sarkar gi bibak sing dang nauna thabak khalaba naha lising yang kai mathoi henbada Pradhan Mantri Narendra Modi ningasi appointment letter yang thokre Video conferencing ki khutang de appointment letter yang thopi thoram da wa ngang mata Pradhan Mantri hai Leibag asigi naha sing da sarkar gi thabak pi bahai basi sarkar asigi pandamni Leibag asigi naha sing bo thabak phangana ba sarkar gi aset pe phirep lei Akas Bani Paumin hai appointment letter sing adu video conferencing ki khutang di yenthok na bagi tamak Leibag asigi tongan ba mafam nifuda rozgar mela pangthokhi Jharkhand ki ani subu tangka ki Vidhan Sabha Mikhal ki mirep se pisin bangasi loi krai hayeng scrutiny to pangthokani mirep se lothopagi aroiba numit mathang thagi amani Mikhal mathang thagi kunda punna Vidhan Sabha kendra kuntrani panda pangthokani ahan batangka ki Mikhal November 13 to pangthokani Mikhal asida punna mirep satre nipu humdoina lamba tawnagani Jammu Kashmir da hantak terror attack sathakraba matungda Lalmina Rajauri amasung Pun Zila Singhi Umang Singh da ngak sele amasung patrolling sapegi thabak kan khalagli Akas Bani Jammu Paumin hai hauki basayol ani sida mafam aduda tare lag attack sataraki mioi tara humdoi sikhi madugi manungda lalmi ani yaukhi Lalmina hojik area domination park sanna sathari hojik sanabegi pau Ngangbam Amukhomba dagi Numinini Satharakpa Ahumsuba DMU Inter College Badminton Men and Women Tournament lising ani kunmari ngasi DMU campus ta laiba Manipur Badminton Association gi hall da loisin khre DM University gi makha da laiba cluster college singna saruk yaduna pangthokhiba tournament loisin bagi thoram da nupa gi da DMU PG na DM Arts pu panjal ahum sinio da nupi gi dana DM Science na DM Arts pu panjal ani amada thoiki Kha Manipur College Kakching na sinduna college asida chathariba Pratap Singh Memorial Manipur University Inter College Football Tournament gi ngasi sanakhiba quarter final match singda Kha Manipur College na CI College pu panjal ani sinioda Naurem Birahari College na Biramangol College pu panjal mari ani KP College na Regional College pu panjal ahum sinio aduga Kakching Khunau College na Mangol Ngambi College pu panjal ani sinioda thoikre Walida Wagwai Kangchang na chathariba humpu taruk suba sar churachan KC SI CBE Memorial Likam Knockout Open Kang Tournament gi ngasi gi match ta Nambol Kangkhuna Langmaidong Kangkhupu panjal tramathoi ahum da thoikre Women's Asian Champion Trophy lisingani kumari da saruk yagadaba member taram nipan gi hockey Indiana laktokre tournament asi Bihar gi Rajgir Hockey Stadium da matang thagi tramathoi dagi kun phawba chathagani Bharat ki team masi midfielder Salima Tetena Lusingani aduga Navnit Korna vice captain oigani Bharat ki ahanba match Malaysia ga sanagani Dwijamani Aroibada Moroiba Famu Pradhan Mantri Narendra Modi na Thobal District Hospital da lupa koti tarataruk sangna sagadaba critical care block ngasi video conferencing ki kuthangda urep uyung tamkhre Mukhai Mantri Nongthom Biren hairi Rise asida hojik tholibe irang asi sahi ni phuronggi mamangda sexual thorang lokholamnabadi tholamda basuyai Manipur ki Vidhan Sabha Kendra humphumaki draft electoral roll ngasi phongkhre puna voter lakun lising kuthra mari satruk humpu sure
Manipur State Commission for Women ki chairperson Thumlit Teningpham Monsang hairi imung amati phurup khudingmak sakholana bo honabada nupi singda hena sakti pibata ngai phade amasung lebaga segi sarkar ki bibak singda nauna thawak khalaba na lising yankai matoi henbada Pradhan Mantri Narendra Modi ni ngasi appointment letter yen thokre paulai jare